Mireng tabiriba punuampu Gorbachev-na hanmuktada taramna okchari ngasigi video asidi Amazon gi Great Indian Festival Sale asida lehuba yaba afaba phone kharadan khangetcharaga semjaba video ni video asibu mireng tabiriba singna video asibu loiba fawbutang mireng tabiyu ngasigi video asi matang asida haujarage ahan muktada mayam punumapu taramna okchari amadi Amazon gi Great Indian Festival Sale hairiba asida adomna lehuba yaba afaba phone kharagi matangda mayam punna yengminarasi hairiba sale asida adomna leiba yaba phone singi manungda Samsung Galaxy M52 5G loinana adongi screen da ubiriba phone sing asigi manungda Xiaomi 11 Lite NE 5G amadi haujimak adongi screen da ubiriba iQ G5 na chingba hairiba phone sing asi handakta nongna launch tawkiba adugumba phone sing ngaktani hairiba phone sing asida Snapdragon 788G 5G processor hairiba phone sing asi processor asi chap manaba phone ngaktani loinana hairiba phone sing asi gi price asi brand value ga loinana kenana uba phongbigani amadi Oppo A55 hairiba phones asi nongna launch tawkiba Redmi 10 Prime 4GB 64GB adongi screen da ubiriba 11999 da phongliba phone asi asengba price ta 13000 gi range ta leiba adugma phone amadi hairiba phone sing asi nauna launch tawkiba phone sing ngakta oibana hairiba phone sing asi anauba phone sing oibana adongi apambagi matung ina leibada thoina makaidaba phone sing ni loinana iPhone 13 na chingba anauba phone sing su hairiba sale asida amna afaba discount sing loinana uba phongbigani adomna huzik screen da ubiriba phone sing asigi manungda ahanbada iPhone 11 OnePlus Note 2 5G Mi 11X 5G Samsung Galaxy M12 hairiba phone sing asigi manungda OnePlus Note 2 5G hairiba phone asi 2799 leiba matamda adongi damakta yamna mukfaba deal ama oigani hairiba phone asi lupa lising kutragi manungda leiba afaba phone amadi hairiba phone asi adomna hairiba phone asigi matangda unboxing amadi review na singba yingbining lakasu aigi channel asida hana mangjaunana video hapsakrabni loinana Redmi Note 10s OnePlus Note CE hairiba phone ani asigi manungda Redmi Note 10H hairiba phone asi lupa lising 35 gi mathakta lenamba phone amani adubu hairiba sale asigi manungda adomna hairiba mamal asida loinana bank offer ga loinana 11699 da leiba matamda hairiba phone asi yamna makfaba price ga loinana value for money oiba phone amma soidana maki oigani Samsung Galaxy M32 5G OnePlus 9R 5G na chingba anaba phone kaya dasu offer single loinana uba phongbigani adomna hozik screen da ubiriba phone ani asigi manungda Redmi 9A hairiba phone asi yamnamak budget oiba adugmaba afaba phone amani hairiba phone asi adomna online class toriba angang singi damakta phone ama yengbiramba natragana adomgi yumda leiba ahlan singi damakta lainabagi damakta yengbiba oigadi hairiba phone asi leibibi loinana Redmi 9 Active hairiba phone asi leibigi mohta adomna Redmi 9 oina leibibana hena fagani maramdi hairiba phone asida yauriba processor asika chap manana Redmi 9 da ahong mamalda uba phongbigani iQ G3 hairiba phone asisu yamna mukfaba phone singi manungda amani hairiba phone asi chawrakna lupa lising 38 mayada leiramba phone asi adomna hairiba sale asigi manungda offer ga loinana amadi bank discount ga loinana 17000 ge range ta leiba haibasi amna mukfaba deal ama soidana maki oigani mamangda su aina panjakraba Redmi 9 hairiba phone asidi yauriba MediaTek Helio G35 processor hairiba phone asi piriba mamal asiga yamna makchanaba amadi afaba phone amadi Redmi Note 10 Pro Max hairiba phone asi adomgi screen da ubiriba 17499 da leiba matamda yamna mukfaba phone ama oigani hairiba phone asi lupa lising kundi manungda leiba overall amadi design na chingbada yamna mukfaba phone amadi adomna screen da ubiriba Samsung Note 20 Samsung Note 20 Ultra Oppo A74 5G iPhone XR hairiba phone sing asi uriba mamal sing asi offer ga loinana iraba adugumba mamal sing ngaktani hairiba mamal sing asida adomna phone sing asi leiba matamda yamna makudong chaba amadi adongi damakta kanaba soidana maki oigani adomna hozik ubiriba phone sing asigi manungda Redmi 9 Power hairiba phone asisu yamna makfaba phone amani hairiba phone asisu sale asigi manungda leibi hoba yaba phone sing ngaktani Tecno Spark Tecno Pova amadi Vivo gi phone sing na chingba sing asi ai recommend tawjararoi maramdi hairiba phone sing asi adomgi price aduga piriba specification sing asiga yengnaba matamda value for money oidabana adomgi damakta recommend tawjadabani adomna hozik screen da ubiriba phone sing asigi manungda Samsung gi phone sing natana Realme Narzo 30 hairiba phone asisu adomgi damakta recommend tawjaba phone amani
ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯁꯤꯒ ꯑꯗꯣꯝꯅ 11999ꯗ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅꯃꯛ ꯆꯥꯅꯕ ꯃꯃꯜꯒ ꯆꯥꯅꯕ ꯐꯣꯟ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯐꯣꯟꯁꯤꯡ ꯑꯁꯤꯗꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯔꯤꯀꯃꯦꯟ ꯇꯧꯖꯔꯔꯣꯏ ꯃꯔꯝꯗꯤ ꯃꯃꯥꯡꯖꯧꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯄꯤꯔꯤꯕ ꯄ꯭ꯔꯥꯏꯁ ꯑꯁꯤꯒ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯗꯕ ꯐꯣꯟꯁꯤꯡ ꯑꯣꯏꯕꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯔꯤꯀꯃꯦꯟ ꯇꯧꯖꯗꯕꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯕꯤꯔꯤꯕ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟꯁꯤꯡ ꯑꯁꯤ ꯃꯃꯜꯒ ꯆꯥꯅꯕ ꯑꯗꯨꯒꯨꯝꯂꯕ ꯐꯣꯟꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯐꯣꯟ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟꯁꯤꯡ ꯑꯁꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯕꯤꯕꯗ ꯍꯦꯟꯅꯃꯛ ꯈꯨꯗꯣꯡꯆꯥꯒꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯏꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯦꯟꯁꯟ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯔꯤꯕ ꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯅ HDFC ꯕꯦꯡꯛꯀꯤ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯗꯤꯁꯀꯥꯎꯟꯠꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯂꯩꯕ ꯐꯪꯕꯤꯒꯅꯤ HDFC ꯕꯦꯡꯛꯀꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯔꯒ ꯋꯥꯟ ꯇꯥꯏꯝ ꯄꯦꯃꯦꯟꯠꯗ 1750 ꯐꯥꯎꯕꯒꯤ ꯃꯦꯛꯁꯤꯃꯝ ꯗꯤꯁꯀꯥꯎꯟꯠ ꯂꯣꯏꯅꯅ ꯗꯦꯕꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ 1000 ꯄꯔ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯑꯗꯨꯒꯨꯝꯕ ꯗꯤꯁꯀꯥꯎꯟꯠꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯄꯤꯔꯤꯕ ꯃꯃꯜꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯑꯇꯥꯕ ꯃꯃꯜꯗ ꯁꯣꯏꯗꯅꯃꯛꯀꯤ उबा फंबिगनी सेल असिगी मनुंगदा अदोमना करिगुमा फोन अपांबा यावद्रगसु लाकदोरिबा दिवालीगी सेलदा अनोबा फोन सिंगा लोइनना सोइदनमक्की अनोबा फोन कयासु हाइदेबा सेल अदुगी मनुंगदा डिस्काउंट सिंगा लोइनना उबा फंबिगनी अदुबु लाकदोरिबा मथंगी सेलददी HDFC बैंक की डिस्काउंट उबा फंगदबसु याय मरम अदुना हाइदेबा सेल असिगी मनुंगदा अदोमना लैबी होनबगिदमक्ता करिगुमा फोन खरा येंबिरंबा ओइरगदी अदोमगी HDFC बैंक की अकाउंट लैबा नत्रगना डेबिट कार्ड क्रेडिट कार्ड पाइबा मियुसिंगिदमक्तदी हाइदेबा सेल असि यामनमक फबा तंजा अमनी अदोमना होजिक स्क्रीन दा उबिरबा फोन सिंग असि हाइरिबा सेगमेंट असिदा ख्वाइदगी फबा फोन सिंग गाक्तनी अमदी हाइरिबा फोन सिंग असि पीरिबा ममल सिंग असिगा लैबी होबो मतमदा अदोमगिदमक्ता यामनमक चावनो कानाबा अदोमना ओइगनी हाइना निंजै मरम अदुना हाइरिबा फोन सिंग असि ऑफर असिगी मनुंगदा लैबी होबो मतमदा कानाबा अमा ओइगनी खंजदुना मयामगिदमक्ता हाइरिबा वीडियो असि सेमजबनी मथक्ता पंजख्रिबा फोन सिंग अमदी लैबे याबा अफबा फोन सिंगी लैनबकी लिंक अदुसु ngasi description da sungsoi soidana hapcharamge hairiba link asidagi changlaga hairiba phone sing adubu soidana makki yengbiu adomna screen da ubiriba phone sing natana atopa phone sing su leinabagi damakta yengbiramba oiragadi hairiba phone sing adugi matangda hena khangbininglagasu sungsoi soidana ngasigi video gi comment section da comment tawbiramu hairiba phone sing adugi matangda soidana makki paukhum pijaraki miyeng tabiriba pumnamakna asigi video asibu like tawsinbiramu amadi tungda su asigumlaba kanaraba amadi nungairaba video kya yengbinabagi damakta channel asibu subscribe tawsanbiba amadi notification bell da nambibasu kawbiganu मसीनी ngasi Amazon की Great Indian Festival Sale asida adom na lehawba yaba afaba phone kharadan khangge sarga semjaba video asibu miyeng tabiriba singna video asibu like tawsinbiramu tungdasu asigumlaba nungairaba amadi kanaraba video kya yengbinabagi damakta channel asibu subscribe tawjiba oirgadi channel asibu su subscribe tawsanbiramu ngasi gi oinadi video asi matang asida losinjari tungda anoba video amada amu thengnarasi matam adu phawgi damakta di mayam punamakti gi kainabagi athan nizari